Hầu đây. Hello Dayang. Quay tầm nào đi kì. Em ga lại tầm mi. Em ta join tàu lấy. Hey ma'am, they introduce tàu ra kì. Masih mi ma'am nama tengah bumi ni apa? Ma'am na pura public kau na. Karena itu kalau mau itu ni. Ma'am na pura tengah kì. Kau ini dia kau ini khamba ya kam. Khamba. Hello khamba. Đây. Hello. Hello. À, em quay tàu đi kì. ꯌꯥꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯖꯩꯑꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯣꯒ ꯆꯦꯅꯦꯜ ꯑꯩꯈꯣꯏꯗꯤ ꯆꯦꯅꯦꯜ ꯃꯆꯥ ꯅꯠꯇꯅꯤꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯆꯦꯅꯦꯜꯁꯤꯡꯁꯦ ꯒ꯭ꯔꯣꯠ ꯑꯣꯏꯕꯒꯤꯗꯃꯛ Net khá sombra. ꯀꯥꯔꯇꯦꯜ ꯑꯣꯏꯅ ꯄꯨꯔꯛꯑꯅꯤ ꯑꯩꯁꯨ ꯑꯗꯨꯒꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ Ai ꯁꯤꯗꯗꯤ net ꯐꯩ. ꯑꯗꯣ ꯃꯌꯥꯝ ꯃꯁꯤ ꯈꯝꯕꯗꯩ ꯃꯊꯪ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ. ꯈꯝꯕꯗ ꯏꯁꯩ ꯃꯊꯪꯗ ꯅꯪꯒꯤ ꯍꯧꯁꯤꯗꯅ. ꯍꯧꯔꯗꯤ ꯅꯪ ꯑꯍꯥꯟꯕ ꯏꯁꯩ ꯃꯊꯪ ꯇꯥꯍꯜꯂꯣ ꯃꯌꯥꯝꯗ ꯑꯗꯨꯗꯩ ꯃꯊꯪ ꯃꯔꯤ ꯍꯧꯁꯤꯒꯦ. ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ. Mẹ thằng mấy cái hậu thôi đấy. Hậu. Kari kaplami lakuna kari kaplami Dapatay. Nana doi say jaya ina jete bulla jay ni. Ay jete bulla jay ni. Makon kata. ꯃꯈꯣꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯕ꯭ꯔꯣ? Nangi di makon jay makon lagi no tawi makan kali bini makon ni kata ngai joya ba. Video ya. ꯏꯃꯨꯡꯒ ꯑꯃꯨꯛ ꯐꯪꯉꯔꯣꯏꯕ. Hoi. Dapatay. Bante dia. ꯕ꯭ꯔꯣꯁꯣꯗ ꯁꯛꯂꯣꯅ ꯏꯁꯩ ꯐꯖꯕꯗ. Makon ni kata tapo wan leba. Karena kan ni lagi nang tu kita wena pada kami.
ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯊꯝꯕꯒꯤ ꯏꯁꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯐꯖꯕꯅ ꯁꯀꯥꯏꯔꯣ ꯁꯛꯂꯛꯈꯣꯅꯦ ꯀꯩꯅꯣ ꯅꯪ ꯏꯁꯩꯒ ꯄꯨꯔꯥ ꯐꯖꯅ ꯋꯥ 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 ꯍꯣꯏ ꯕ꯭ꯔꯣ ꯉꯔꯥꯡ ꯑꯦꯜꯕꯤ ꯊꯥꯒꯠ 20 ꯐꯥꯔꯛꯄꯗ ꯉꯔꯥꯡ ꯑꯩ ꯀꯩꯅꯣꯗꯗꯤ ꯎꯍꯧꯗ꯭ꯔꯦꯕ ꯑꯩ ꯐꯥꯏꯅꯦꯜ ꯆꯪꯍꯧꯗ꯭ꯔꯦ ꯑꯩ ꯐꯣꯟꯗꯗꯤ ꯎꯏ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯅ ꯀꯣꯃꯦꯟ ꯀꯅꯥꯝ ꯇꯧꯔꯛꯇꯦꯅꯦ ꯕ꯭ꯔꯣ ꯀꯣꯃꯦꯟ ꯇꯧꯔꯛꯇꯦꯅ ꯃꯤꯗꯤ ꯐꯅꯌꯥꯝ ꯂꯩ ꯇꯧꯕꯤꯔꯛꯇꯦꯅꯦ ꯂꯥꯏꯛ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯛꯎ ꯑꯩ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯁꯟꯒꯦ ꯅꯪ ꯅꯣꯡꯃ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯑꯩꯗꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯁꯇꯦꯝ ꯂꯣꯏ ꯀꯩꯅꯣ ꯇꯧꯅ ꯔꯦꯗꯤꯗ ꯂꯩꯌꯦꯕ ꯁꯦꯠꯇ ꯁꯛꯅꯕꯩꯁꯨ ꯂꯩ ꯏꯁꯩꯅꯕꯩ ꯂꯣꯏ ꯂꯩ ꯅꯪ ꯂꯥꯛꯑꯣ ꯅꯣꯡꯃ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯕ꯭ꯔꯣꯅꯦ ꯕ꯭ꯔꯣ ꯑꯃꯇ ꯑꯩꯈꯣꯏ ꯁꯛꯂꯛ ꯑꯩꯔꯣ ꯑꯗꯣ ꯁꯛꯂꯣ ꯐꯖꯕ ꯑꯩ ꯏꯁꯩ ꯐꯥꯔꯒ ꯊꯝꯗꯣꯏꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇꯅꯦ ꯑꯗꯨꯝꯗꯤ ꯅꯤꯡꯖꯪꯉꯤ ꯍꯪꯉꯛꯀꯦ ꯅꯪꯅ ꯍꯥꯏꯔꯗꯤ ꯃꯤ ꯂꯩ 49 ꯃꯤꯁꯦ ꯁꯤꯗꯤ ꯂꯥꯏꯚꯅꯤꯅ ꯑꯗꯣ ꯕ꯭ꯔꯣ ꯑꯦꯛꯆꯨꯑꯦꯂꯤ ꯕ꯭ꯔꯣ ꯌꯨꯇꯨꯕ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯉꯛꯀꯦ ꯅꯤꯡꯖꯪꯉꯦ ꯅꯪ ꯍꯥꯏꯔꯛꯑꯕꯅꯤꯅ ꯇꯧ मेरी भीगी भीगी सी जैसे मेरे सपने बिखर के जले मन मेरा भी उसी के मिलन की अनामिका तू भीतर के मेरी भीगी भीगी सी तेरी बात है मुझे नहीं तूने कुछ ना कहा मैंने सुना मैंने चुन लिया इसे ऐसी इथो तब लेना तक दे ऐसी इथो तब कोई तुम आता है कराओगे ꯃꯌꯥꯝ जेगा ꯑꯩꯈꯣꯏꯒꯤ सब करनी है
ꯑꯣꯏꯗꯦꯕ ꯏꯁꯩ ꯊꯥꯗꯦꯕ ꯑꯗꯩ ꯏꯁꯩ ꯁꯛꯄ ꯃꯤꯁꯨ ꯅꯠꯇꯦꯅ ꯌꯨꯝꯗ ꯅꯣꯡ ꯈꯔ ꯄꯥꯔꯇꯤ ꯇꯧꯔꯒ ꯌꯥꯗꯦ ꯅꯍꯥꯟꯗꯤ ꯗꯨꯀꯥꯟ ꯑꯗꯨꯝ ꯐꯝꯕꯗꯒꯤ ꯑꯃꯒ ꯃꯤꯅ ꯋꯥꯏ ꯌꯥꯝꯅꯕ꯭ꯔꯣ ꯀꯅꯥꯝ ꯂꯥꯏꯛ ꯇꯧꯕꯤꯗꯦꯅꯦ ꯕ꯭ꯔꯣ ꯑꯗꯨꯝ ꯇꯞꯄꯤ ꯇꯞꯄꯤ ꯂꯥꯛꯀꯅꯤ ꯀꯅꯥꯝ ꯁꯞꯄꯣꯔꯠ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤ ꯇꯧꯖꯔꯛꯀꯅꯤ ꯈꯤꯇꯪ ꯃꯣꯇꯤꯚꯦꯁꯟꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯁꯦꯡꯅ ꯍꯥꯏꯕꯗꯅꯦ ꯑꯩ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯏꯃꯤꯅ ꯑꯗꯨꯝ ꯄꯨꯛꯆꯦꯜ ꯍꯦꯜꯂꯛꯑꯕꯅꯤꯅ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯀꯃꯥꯏ ꯍꯦꯜꯂꯛꯀꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯁꯨ ꯌꯥꯎꯏ ꯇꯧꯗꯕ ꯃꯤꯁꯨ ꯌꯥꯎꯏꯀꯣ ꯇꯧꯗꯕꯁꯨ ꯌꯥꯎꯏ ꯁꯞꯄꯣꯔꯠ ꯇꯞꯄꯤ ꯇꯞꯄꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅ ꯑꯩ ꯈꯜꯂꯦꯕ ꯃꯦꯟꯋꯥꯔꯤꯕꯨ ꯑꯩꯗꯤ ꯑꯦꯛꯆꯨꯋꯦꯂꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯧꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯌꯥꯝ ꯄꯤꯛꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯖꯍꯥꯖ ꯀꯣꯏꯕ ꯆꯠꯂꯦ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇꯗꯤ ꯐꯣꯇꯣꯁꯦ ꯅꯝꯃ ꯁꯨꯝ ꯊꯥꯒꯠꯂꯤ ꯑꯗꯒꯤ ꯑꯩꯗꯤ ꯁꯨꯝ ꯂꯥꯏꯚꯁꯨ ꯁꯨꯝ ꯐꯦꯁꯕꯨꯛꯇ ꯇꯧꯋꯦꯕ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯨꯏꯕ ꯅꯣꯡꯃ ꯑꯗꯣ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯄ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯡꯒꯠꯄꯗꯩ ꯑꯗꯨꯝ ꯃꯥꯒꯤ ꯔꯤꯜꯁ ꯊꯥꯡꯒꯠꯂꯛꯄꯗꯩ ꯑꯗꯨꯝ ꯑꯩꯗꯤ ꯃꯤ 100 ꯁꯨꯒꯅꯤ ꯍꯥꯏ ꯊꯥꯖꯔꯨꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯤ 2,000 ꯍꯦꯟꯖꯜꯂꯕꯅꯤꯅ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯧꯔꯛꯏꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯑꯁꯤ ꯅꯨꯡꯉꯥꯏꯖꯩꯕ ꯑꯗꯣ ꯇꯧꯕꯗ ꯂꯦꯞꯄ ꯌꯥꯗꯦ ꯁꯤ ꯂꯦꯞꯄꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧ ꯇꯥꯏ ꯅꯪꯗꯤ ꯀꯨꯏꯔꯦ ꯑꯩ ꯑꯦꯛꯆꯨꯋꯦꯂꯤ ꯋꯥ ꯉꯥꯡꯕ ꯈꯔ ꯍꯩꯇꯦꯕ ꯑꯩꯁꯨ ꯇꯝꯃꯤꯅꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯅꯤꯅ ꯅꯪꯗꯤ ꯉꯁꯥꯏꯒꯤ ꯅꯪ ꯀꯩꯅꯣꯁꯨ ꯑꯣꯏꯔꯦ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯍꯩꯌꯦꯕ ꯅꯪꯒꯤ ꯚꯣꯏꯁꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯅꯥ ꯃꯤ ꯂꯩꯕꯣ ꯅꯪ ꯚꯣꯏꯁꯇꯤ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯅꯪꯒꯤ ꯚꯣꯏꯁꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯃꯤꯁꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯅꯕꯨ ꯕꯦꯂꯤ ꯉꯥꯡꯉꯒ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒ ꯏꯗꯤꯠ ꯇꯧꯔꯒ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯩ ꯋꯥꯅꯦꯕ ꯈꯨꯗꯛ ꯈꯨꯗꯛꯇ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯣꯜꯂꯦꯕ ꯍꯧꯖꯤꯛꯐꯥꯎ ꯅꯪꯅ ꯑꯗꯨꯏ ꯄꯣꯠꯇꯣ ꯖꯥꯡꯉꯦꯕ ꯈꯨꯗꯛ ꯈꯨꯗꯛꯇ ꯉꯥꯡꯕꯁꯦ ꯅꯪꯅ ꯍꯩꯒꯗꯧꯅꯦ ꯑꯩ ꯅꯨꯡꯉꯥꯏ ꯕ꯭ꯔꯣ ꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯥꯊꯤꯅ ꯑꯩ ꯄꯥꯝꯖꯔꯨꯕꯒꯤ ꯇꯧꯔꯤꯅꯤ ꯕ꯭ꯔꯣ ꯑꯩ ꯑꯩꯁꯨ ꯇꯝꯃꯤ ꯌꯨꯇ꯭ꯌꯨꯕ ꯕ꯭ꯔꯣ ꯍꯥ ꯅꯦꯠꯁꯦ ꯀꯩꯅꯣ ꯆꯠꯄꯤꯁꯦ ꯍꯥꯏꯌꯨ ꯕ꯭ꯔꯣ ꯄꯜꯂꯦ